Gari number sinjariba khudol asi honor sina karana lobi loina aduma thulong ama pangko mata buku ibaya jubat ba amam bu biriba si pun thabache Sige mo Morot nang hilaiway ka na niya. Jaraganda ngasi miyang mafamda thamjage ahammaktada Manipur imagidamata thawai pontha pikraba laiwaikraba ipaipu amadi athobising khudingmaki mafamda ikopnona ikai puna burchari ngasi yai faraba numit ingpumja lising ani sukna kunga mangagi November ani yang ginong mapanda nongmai numit asida Laikidraba irengbam borot miyam sawen haina khangabiriba luchingba asigi pompuga nipalak suba mapok kumonga mari lainana irengbam chawren memorial trustna sinjalangjaduna pangthok chariba ningsing thoram asida lengbirakliba iraichak pai pumnamakko laikidraba irengbam ibomcha amasung tongbram ningol jamuna anigi ihan hana thangjaba ningjaba amadi chatjaba Matak thongba singbuna nolukna amadi makha thaba singna nuksina loina biduna machin manaw singna su yam nuksi chanana hominaraki kun laikai ni yaba amadi homin kanmen narliba maru papang singna su nuksi biba naha amoina horaki amadi masagi sei tara tare train pan surpa adwai lagi hona mipal tangdaba marungdom lepchaba anuba manipur ama semna bagi ngota mangmangba horaki Niyang ihogda yamno nahaw na sab yaraki matam madudagi hawna achet pa pirep na hongkong amata lengna Manipur miyamda ano kunsigo gi mahaw amapina bagi tawtang kunsigo awoiba miku pawba hona biram ngasi laikidraba irengbam chawren gi hompugani pansuba mapok kumban minit asida irengbam chawren memorial trust na sinjalangjaguna luchingwa asina hinglingai matamda Imalay Park Irambang Namukta, Pangtok Irambat Thabak Thoram Kaya Ado, Ningsing Jaduna, Saithajaba, Amadi Mahama Panjaraba Liklam Agada, Niyam Punya, Changchin Minanaba, Pandanda. Ngasigi Ningsing Thoram Asi, Pangtok Jaban. Haukiba Sahi, Inkumja, Lisingani Shukna, Ungamari Rake Hoguna, Laikidaba Irambam Chawrengi Mako, Umondun, Asina Lakaga, Luchingba sigu ningsing jaba amadi mahama ningjarama pandamu pangnaba honabagi saruk ama oina iraipak sakhangchi Know Your Motherland haiba moko asigi makhada tongan thoram kaya pangkok janaba sem sajari pangkok sakre loina luchingba asigi mapok umon numit asina lakada achamba ningsing thoram ama sinjalangjaduna hairiba wareng iba changdamnaba asida atoi ahen tarba Mairoi singda achamba khudol amamam tamjaduna makoi pupokuna puning thogatpagi thoram ama ngasi asi pangthok jagani numit asina
पामजरंबा लुचिंबा असिना पामजरंबा तुंगी युम्बिरेन ओइगदौरिबा हौगलक्लिबा अंगांसिंग अमदि नहासिंगु ममा लैपाक मणिपुरबु मयेक सेंगना खंगनबा अमदि चुमना नाइनहंदुना मरै पाकनिंबा मिओइ अममम ओइननबा मखोंग सोमदिबगा लोइनना मणिपुरगी अपुनबा सक्तम कायहंदना ngakuna thambang ngamgadaba manipuri amamam oihanaba pandamda essay writing competition gi thoram asi sinjarkibani masina horliba angangsingda nauringai dagi hauna manipur gi puari ancient history medieval history modern history loinana political social economic amasung cultural history singu nainahanna bagi kudong chaba piragani masi mahiroi sing asida takpi tambiriba textbook sing asidagi kudong chaba irai leitabana mahiroi singna masana tongana konajabagi mathau tarakli masigi damakta lambi ama yakpa ngamnanaba amadi iramdam irai pa nungsijaba amadi irai pa ki damakta hingma ngamnabagi wakalomda sagatpadasu mating oidanaba konajabani sahi lising ani gi mathakta aiba puwari leiduna ningtamba Asiatic Sovereignty Kingdom ama oina lakriba leipakni aikoi manipur ingkum jalising amaga chanipan maudra taraga mapan dagi lising amaga chamapan kunnatar pauba awagi makhada ingkum jalising amaga chanipan maudra makoi dagi lising amaga chamapan nipu tareti August ki tang tara umdoi paubana British ki protectorate oina leikiba adu tanakna Manipur kanagi makha kona lisang sina ningkha kamdana lakhi ingkum jalising amaga chamapan